Mideng tabiri ba pung pugul ba chof na han mo ta taram na okchari ngasi su anoba nongmaijin numit ama lakpa ga loinana mayam na hangbirak ki ba wang sing amadi ibirak pa comment sing ga video du pudun lakchari ngasi ki video su meng tabiri ba sing na video si bu lon phok tang meng tabiu ngasi video si matang asda haujarage ngasi ahan badal okchari ba comment asidi somokanta moirang themna to birak pani OnePlus 2T gi amukta to biro iPhone 11 siga 2T ga garam bana fagada ge leibada adom na haibire iba OnePlus 2T haiba asig matang da video siamjadraga su adom na hangbire iba wang asig pakum oina OnePlus Nord 2T haiba asiga iPhone 11 asiga sangdam na matam da soidna maki iPhone 11 na hojiki matam da su du muksina bunungai ba phone amadi oigani adubu hojiki matam da iPhone 11 haiba asi iPhone 14 launch tawkiba matung dagi di company na India dagi discontinue tawkiba na maram oiraga hanagi stock lehawdagi adom na leibiba natraga di haiba phone asi phangbada khara wana thoklagani haiduna adom gi comment asi pakum pizari Mathangda lakhachariba comment asina Binesh na tawbirakpani bro Canon gi DSLR 3000D se leiba yaba DSLR oiba adom na haibireba Canon 3000D haiba DSLR asi yamnamak entry level da leiba akoigi beginner sing gidamakta yamnamak adumak sinaba yaba DSLR amadi oiri masida pro level da aduki matik yamna fazana function kaya di yaudaba na maram oirga matam kharagi oina adom na DSLR ama mataw karamna sinagadagi amadi normal oiba yunggi thabak tharum kharagi damakta video natragana photo namnabagi damakta yengbiram bataragadi masi leiba yaba DSLR ama oi haiduna adogi comment asigi pakum su pijari Mathang dalo ko chariba comment asina most time ibirami bro OnePlus Nord CE2 Lite 5G ga Realme 9 SE 5G ga se karambana faba henge amukta haibiro adom na haibiriba phone ani asigi manungda overall changdam na bai matamda camera battery performance na chingba puna mag yeng bataraga de Realme 9 hariba phone asina hena sina matamda nungaiba phone ama oigani haiduna adom gi comment asigi pakum pijari Mathang dalo ko chariba comment asina chongba sarang temna to birakpani channel asigi Q&A yengjaningbana Sunday ngaibada yamna awaba haibado oire masigi damakta adom busu aigi maikei digi haini ngai tana thagachaba phongdokchari loina na makhatan haibireba ado bro Sunday gi lokhat pirakpa question singje Saturday numit fawbada lakpa comment oi dagira natragana Sunday numit fawbada lakpa comment dagira Sunday fawbi oiragana Sunday gi pung kya fawbada lakpa comment oigino khangdabagi hangzabani amukta haibiro pakum ngaijari adom na hangbireba ni subada hangbireba karamba numit fawbagi dagi comment lokhat pibagi haibase ayam matamda Saturday fawbada pibirakpa comment singna oina lokhatche karigumba Saturday numita kudong sadabadagi video namba ngamjahudaba taragadi Sunday numita pibirakpa comment so dumak lokhatcharaga hakotnabo khonajabani adubo ayam matamda Sunday numit fawbada pibirakpa comment sing asi ayamna Saturday fawbada oina lokhatche haina thamjage loina makhatana adom na hangbireba aduga mamangda haikiba Tesla mobile karamba matangdagi market ta phangdoino haibadu kumbiramdre Tesla mobile asi adagi chaliba chahi asiki loisalakpa asidadi launch tawba yai haina panari adugu chapchaba company yoiba official statement thoktabana maram oiraga masi karamba matamdagi phangdagi market ta haibisi chapchaba pokum lejade haiduna aduge comment asiki pakum pije Mathangda lakhachariba comment asina Starboy haina ibirame bro 16K muk leiba phone da karamba phagani haibiro hojik haubada adom na lupa lising tramanga trakruk natragan adoke budget friends adu yamna mo flexible level da leiba phone ama leina bagi da makte biram bataragadi ai go eba suggestion dadi hojik lupa lising tramanga trakruk ke range asida yarbi makai adom na chaliba tha asigi September gi tang kulhumdoi faubada ngaibiraga Amazon gi Grand Indian Festival Flipkart ki Big Billion Day sale sai matam asida yengbi matam da lupa lising try pandagi na kun range sa leiba phone sing asi lupa lising tramanga trakruk ke range da uba phangba amasung leiba yagada ba phone ngakta oibana maram oirga matam khana ngaibiraga haiba matam asida yengba matam da lupa lising trakruk ke range ta phaba phone sun hoidana maki uba phangbigani adubu hojik ki oina lupa lising tramanga gi range sa haijo haiba taragadi ayo ba suggestion da hojik maki oina di Samsung Galaxy F23 haiba phone asi apa phone amani haidana adonge comment asigi pa phone su pijani Mathangda lakhachariba comment ase Newton mitei na tawbirakpani bro Snapdragon 695 ka MediaTek Dimensity 920 ga se ani se sapana bro performance aduga Xiaomi 11i 5G hypercharge ga Xiaomi 11 Pro Plus 5G karambana hena pagadage aduga offline price tana kaya lagi amta haibiro thank you bro adom na haibireba Snapdragon 695 amasung MediaTek Dimensity 920 hariba processor ani asi sangdam na matamda soidna maki MediaTek Dimensity 920 ne hena sinaba amasung performance ta nungaiba processor ama oigani haina thamjage loina na makhata na hangbireba
11i Hypercharge ga 11 Pro Plus haiba phone ani asi budget amasung akogi performance ki matang da dumak yengnaba matam so 11i Hypercharge haiba si sinabada afaba phone ama oigani haina thamjari loina na dom makatan hangja thongbire iba hoigi offline price kya pigidage haibasi asigi oiba thoidokpa idea lejati offline game market ta umman kya piribani chingbasing asi khonjadabna maram oiga adongi pakhum asi lejati haiduna comment asi pakhum oina pijani mathang da lokho chariba comment asina yaima tawirakuni mi pad 5 se mobile legend sanaba nungaigadra bro adom haibiraiba mi pad 5 haiba si aduki matik faba tablet amani haijaba tare haiba tablet asidi yauriba Snapdragon 860 gi processor asi level da laiba processor ama oiduna maram oirga adom na mobile legend kumba game sing sanabu matam soina maki nungaiba tablet ama oigani haiduna adom gi comment asi gi paukum su pijari mathang da lokho chariba comment asina Parai hanba angom haina ibirame Poco M4 Pro ga Samsung M52 5G ga ani se karambane hena nungaiba phone oigani sande ngaijarunge adomna sande ama ngaibiramba agi damakta laibok fabani haina thamjabaga loinana habiriba phone ani se manungda Samsung M52 hariba phone asina hena sina matamda nungaigani haiduna su adomgi comment asigi pakum pizari mathang da lokho chariba comment asina NK kuman na tobirakuni bro hojik kanse Instagram da iPhone 13 Pro Max 4K 5K swaida yoli si kamai kai gino bro mathang sanding ai jeri bro masi ai yoi ba thudo pa idea le chidi hai jaba tare Instagram gumba da Facebook ta natragana atopa no pa online application sing da dom na app thingna biri ba adu adom gi thajaba ama so adom na khangba gi matung ina leibi bidi ai adu bo hai ba sing asi fraud scammer ga to oigani haina ninjei maram aduna iPhone gumba lupa lising yang khai da gina humpu tra phau da piri ba phone sing asi lupa lising mari manga da phang ba hai ba si scammer sing gi thong soidana maki oigani yari ba makai makoi na pibiri ba link adu da su nambi da ba amasung hai ba sing asiga contact tawidana wagi damakta ai ki maikiri gi map na makta so appeal tawjani mathang da lokho chariba comment asina nausa na tawbirakni bro video loini yengjari adubu video gi background gi music se lokthok piradi amuk hena mayek singna tabada nungai gadra khanjai hoi nausa na haibi reiba sing mamang da su haibi rakrabugum tawi abagi phone video asida background da music hadiba si lokthokpi haningbagi adomgi wakhalon adu aina khangjan jarga video si edit bu matam da background gi sound asi laithabra natragana haiba khonjel asi volume thra hengat halaga mayek singna taba yabra haibadu yenglaga adomna haibirakpi matung ina video semdarke haiduna adomgi comment asi pakum su pizari mathang da lokho chariba comment asina Rosen Entertainment na tobirakni bro MacBook Air ga MacBook Pro ga khenaba takpiramo aduga bro MacBook Air 2018 se laibada kari kai amukta haibiramo adomna haibireba MacBook Air amasung MacBook Pro haiba ani sangdamnaba matamda soidramaki MacBook Pro na soidram features khara da helakani haiba ani sigi khenaba di thoidokna leiti haijaba tare haiba ani asidi yauriba chipset asidi chapmanaba processor oibna maram warga performance ki matang di thoidokna khenaba uwa pangloi adubo adomna 2018 ge MacBook Air asi laigi khanduna yengbiramba taraga so hujiki matamna so aduma sinaba yaba adugba tablet amadi oigani haiduna so agi comment asigi pakhum pijari mathang da lokho chariba comment asina Ranbir akoi jamna tobirakuni bro 20k fawgi manung da leiba Samsung gi 5G oiba phone apaba amta haibiro lupa lising kun fawgi manung da leiba Samsung gi oina 5G support oba phone haijaba targani M52 haiba phone asi hojiki matam da lupa lising kun ma thoi kuni thoi gi range da leiba taraga so mamang da panjakriba sadiba tha sigi September tang kulum doi dagi hogodorba Great Indian Festival sale Amazon gi oina aduga Flipkart da Big Billion Day sale haiba sale sing asi lakpa matam da lupa lising kun ni makha da lupa lising try pan tram panda soidna maki leiba phongbigani asita natana atopa company kudumaki phone sing so yamna offer ga loina discount pigada adugumba sale oidana maram oidaga mobile phone leige haiduna yangbiramba mayam punamak nasu Amazon amasung Flipkart ki hariba sale asigi kudum saba lobiu haiduna aigi marketing comment asigi pakum su pijari mathang da lokho chariba comment asina Kingston sing na tobirakpani bro OnePlus ka Oppo ga merge taw bro aduga phone ji tempered glass sana da ba dai bro haibadi hapa sana ga su number da sang da ba si kaina oiduna bro gi pakum khorang ngaijari thanks bro hoi OnePlus amasung Oppo hariba company asigi ani asigi akoge parent company asi champa na bana BBK hariba company asigi makhada sa brand oibina maram oiraga ani asi merge option kiba matam khagi mangda merge option kre loina adomna hangbida iba tempered glass asi half matam da mobile da sana da ba leidra hariba si hoi masi tempered glass adugi quality fatamna maram oiraga kaiguma phone aduda napa matam da sana bataraga so akogi touch ki quality asi hantarakwa natragana akogi smoothness asi hantarakwa soidna miki thengnabi basu yai maram aduna tempered glass sisu leiba matamda happa matamda afaba quality leiba brand dagi oina leiraga sina bibna amu adom adugi damakta ayamna faba soidna muki oigani haiduna comment asi pakum su pizari
ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯂꯥꯡꯂꯦꯟ ꯆꯅꯨꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯗꯥꯏꯃꯦꯟꯁꯤꯇꯤ 800U ꯒ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯀꯌꯥꯒ ꯃꯥꯟꯅꯒꯦ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯗꯥꯏꯃꯦꯟꯁꯤꯇꯤ 800U ꯍꯥꯏꯔꯤꯕ ꯑꯁꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 765 ꯒ ꯆꯥꯎꯔꯥꯛꯅ ꯃꯥꯟꯅꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯅꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯍꯪꯕꯤꯔꯛꯏꯕ ꯕ꯭ꯔꯣ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗ ꯀ ꯗꯥꯏꯅꯥꯃꯤꯛ ꯑꯦꯃꯣꯂꯦꯗ ꯀꯁꯦ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯑꯗꯨꯒ Samsung S22 5G iPhone 12 ꯀ ꯀꯔꯝꯕꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯒꯅꯤ ꯇꯥꯡꯕꯗꯤ S22 ꯅ 20K ꯃꯨꯛ ꯍꯦꯜꯂꯦ ꯇꯥꯡꯕꯗꯤ overall performance karambana hengani adom ahanbada hangbireba super AMOLED amasung dynamic AMOLED hariba asi dynamic AMOLED asidi super AMOLED tagi hena latest oiba dugumba AMOLED ki version amani hariba version asida isida HDR10 ki certification na chingda piba contrast amasung color da hena smooth oiba dugumba afaba display makhala mani loina nam khata na hangbireba S22 5G ga iPhone 12 ka karambana hena sinabada nungai gadagi haibasi adom gi sinabagi makha pole hajaba tare adom na Android pambiba idum user amo oiba targadi S22 hariba phone asi yamna faba phone amani adubu adomna iOS pambiba amasung security level yamna faba phone ama pambiram batagadi iPhone 12 hariba sisu faba phone ama oibada maram oirga hariba phone ani asigi manungda am hekta leiba matamda thoidokna problem leiroi haiduna adongi comment asigi paukum su pizani mathangda lokhachariba comment asina I love 1000cc haine birame bro nanau su Tecno Spark 8 Pro ama laujare phone si phabra adom haibi leiba Tecno Spark 8 haiba phone asi entry level da lupa lising taragi ne sai jaba tare adum phaba phone ama oibana baram oiraga adom na library phone adu sinaba yaba phaba phone amani haiduna su adom gi comment asigi pakhum pijari mathang da lokhachariba comment asina da abungna tobirakpani masidi yamba da wafam amata thamjagi yamba aiga ibani phone leiba chatpada OnePlus Nord 2 OnePlus 7 Pro phone ani si camera function tawramde mayam su phone leiba da section view haijari phone sing adu second hand nate first hand oina leibani adu phone function tawdabadigi atopa leiraga lai adom haibiraiba asi soidana maki kogi handset khara da soidana maki problem thengnarangani haina ningje aduna maram oiraga aigi maikei dagi so adom na phone ama leina bagi da makta yengbiram batagadi phone sing asi anoba hack launch tawbaga leibagi muhta matam khara da ngaibiraga youtuber sing na natragana aigi oiba suggestion lobige haiba taraga su atopa youtuber sing na thagat piriba akogi unboxing amasung review na chingba sing asi yengbilaga try and tested oiraba adugba phone sing leiba matam da soidana maki haiba problem sing asi thengnaroi maram aduna adom na phone ama leina bagi da makta yengbiba taraga di adom gi paisa adu mangdana bagi da makta yaiba makai youtube da natragana atopa mafam singda fazana inquiry tawbiraba matungda fazana yengbiraba matungda leibana adom gi da makta so amasung mayam gi da makta yamna mu fagani haidana comment asigi khudong chawa lawjirga mayamda apam asimatan thamjani mathangda lokhachariba comment asina Anwar MM na tawbirakpani 10000 fawgi manungda leiba overall da leiba phone amata haibiro bro 2022 gi model da adom na haibiraiba lupa lising taragi manungda leiba range da leiba phaba phone haijaba taragadi 2022 gi model oina Redmi 10 gumba phone sing asi lebibe adubo Samsung gi S22 haiba phone asi su hujiki batabda lupa lising tarama thoi gi range da leiba phone ama oiri adubo mamangda panjaki ba sale sing asi batamda leiba batamda soidana maki lupa lising taragi makhada apaba phone kya su bo khambigani maram aduna haiba sale asi ngaibiraga phone leibana adom gi damakta su kudong saba oigani haiduna comment asi gi paukum su pizari mathangda lokhachariba comment asina Stalon angomna tobirakpani bro Helio G96 ka Snapdragon kaya ga manage adom na haibiraiba sna Helio G96 hariba si Snapdragon 730 32 gumba processor singa sawrakna manaba dum processor amani haiduna comment asigi paukum pizari mathang da lokhachariba comment asina Richard Gaming YT ne ibirakpani bro iPhone 13 ga 13 Pro ga karambana pabe adom haibirei phone ani asigi manungdari soidana maki specification singi matang ni jaba matamda iPhone 13 Pro hariba sina hena fagani haiduna adom comment asigi paukum pizari masini ngasigi mayamna hangbirakhiba wahangsing amadi ibirakpa comment sing ga video asibung miyang tabiriba video asida comment tawbirakhiba mayam punamakpusu aigi maike digi haininga ditana thagatsaba phongdoksari tungdasu adomna mobile phone sing matangda technology ka madi leina ba khangminingba wangsing leiba taraga su ngasigi video gi comment section da sum soi den ibiramu adomna channel asida pibiningba suggestion leiraga su ngasigi video gi comment section da sum soi den ibiramu mayamna pibirakpa suggestion amadi ibirakpa hangbirakpa wangsing ga loinana anawa video ma pudur laksagi ngasigi oina di video asi matang si rosinjari tungda no video amada amuk thengnar si matam adu fawi damakti mayam punamakti kaina bu gyatan nijari